Lakhipur Online Putoksaba January Tang Kunmari Thangze Numit ki Khomjinba Pao tabirasi. Ahanbada Maruoiba Pao Risi Kanta Mihat ki matang da lenga ki maphamda JSC na thamlibada bising pung humudra nithogi manungda pibidrabadi akanba khongjang changsilagani haikre. Mihat asibu Manipur imana akan mamongda yaningda phongdokre. Utra Sanlen Sana Kunungna Lautaba Masung Loidam Kumhobo Thauram Pangthokre. Lakhipur Block Congress na Netazigi Mapok Komon Jinglem na Pangthokre. Kasargi Dholaida Heroin Gram Chamagani Punipan Pakatle Mioi Amasu Phare Amasung Kokrajar ki Irangda Awabanang Labasing da Mantri Jain Tamala Baruana Selgi Mating Pikre. Hauzik Mapungo Pao tabirasi. Kaksing Khunawdagi M Risi Kantabu Kuki Khulai Paibasingna Minungsi Yaudana Hatki Bagi Thawong Adubu Yaningdaba Phongdokladuna Laingaki Maphamda Thamliba Dabising Pung Humudra Nithogi Manungda Pibidrabadi Manipurda Leiriba CSO Singa Kusamnaduna Akanba Khongjang Changsilagani Haina JSC gi convener KH Pradeep na haikre. Mihada sigi matangda Kaksing Khunawgi Miyamna Indo Burma Road ki Kaksing Khunaw Lamkhaida Lambi Thingduna Yaningdaba Phongdokhi. JSC ki convener KH Pradeep na hai Makoina Laingak ki maphamda thamliba dabi sing Risi Kantaga Nungsi Najaramba Churachandpur gi Tuibongdagi Chinu Hawkipu athuba matamda phagatpa Mihara sida hakthengana chenariba Kuki Khulai Baiba Sing phagatpa case asi NIA da sinaba Risi Kantabu hatkebagi thodok asida matam chana mathau pangthokpa ngamkhidaba Churachandpur gi SP amasung Central Force ki mathakta Laingak na thabak laukatpa Laingak na athuba matamda combing operation chathaba asina chingba hairiba dabi sing asi pung humbutra nithogi manungda thabak to ontok piraktrabadi JSC na CSO Singaloinana akanba khongjang changsingani haiki amaromda Manipur lenga ki maigedagi leikidraba Risi Kantagi imung manungda lupa lakh tara gi ex gracia piragani haina lauthokre asomda Jenims ki mokta leiriba Risi Kantagi hakjang imung manungna laukiroi hairi JSC gi warepna aroiba warep oigani haina phongdogli leibak thiwa January ki tarik pungama thoi khoi ngarang ase malam Risi Kantagi inganingai oba Mishi Sigi protest ne ado koi JSC ki maigai dagi objek governor da akoi ki demand asiba masha lebak mayam thungna photopu hai ki baat photo asida senaba maral lebishing pung ni hundrag ni thoi ki manungda photopu amadi hai basi kumada photo ashi lagaki waba IDP singi yumda handumda yara aba leba irang handar e haiga berigi ashi kumba thoningda photo ashe tholai bana tholai basigi solution amadi matak jaba action athur matamda tabe tete rush ki matungda lakat prekrabati akoi masitigi hena tamba khonjang akoi makata na akoi tachang jagini aduko hajik jesina yambi thungri khonjang asidi haiba 72 hours asidi akoi kontok saragani haiba 72 hours asigi manungda ergumba pemen gi saitegi patik jaba thabak lakul tabe targati akoi Manipur ka leriba civil organization mayam do roina JSC na itikera kan khonjang kangsi kani haina aina JSC ki convener amoina aina khonjari Kaksing Khunawdagi Mayang Lambam Risi Kantabu Churachandpur gi Tuibongdagi phaduna pukhraga hatkebagi thawong adubu Manipur imana akan mamongda yaningdaba phongdokre lubasigi media ko convener S Santi Kumar Mitei na thokpa cherolamada hai Kaksing jiladagi Mayang Lambam Risi Kantabu Churachandpur dagi Kuki Khulai paibasingna tamthina nongmaina kaptuna hatkebagi thawong aduda chenaba miyosing athuba matamda phaduna aingi oiba cherak pigadabani haina phongdokli Kangan Jabama Infinity Knowledge Center na tongan ba exam gi damak sem sariba singi nungai ba pau ama puduna lakte maruina ADRE Assam Police
SSB सब इंस्पेक्टर अमसुंग SSC GD कांस्टेबल न चिंबा सरकार की थबक सिंगी अनुबा बैच की दमक तंबी ताकपी बाहोरे पनबयाई सेंटर असिना ममांग थाबदसु माइपाकना महिरोय क्या पुथोकरे हंदकसु सेंटर असिदगी CISF ता मुतुम रेबिका असम टेट ता आरंभम प्रीति असम पुलिस अमसुंग CISF ता ओइनाम पांगनबा ADRE ग्रेड 3 दा पंचायत सेक्रेटरी ओइना थौदाम गांथोइबा अमसुंग CISF ता पोसंगबम सुरजित माइपाखरे हाइरिबा सेंटर असिदा सार टेनिसन आरंभमना क्वांटिटेटिव एप्टीट्यूड अमसुंग जनरल इंटेलिजेंस सेक्शन तंबी ताकपिरी अदुगा जनरल अवेयरनेस अमसुंग इंग्लिश सेक्शन की ओइना सार ज्ञानेंद्र आरंभमना मचा खाइना तंबी ताकपिरी अकुप मरोल की दमक इन्फिनिटी नॉलेज सेंटर की मोबाइल नंबर 7002-554-061 नत्रगा 9953-709-377 नंबर असिदा ngasimak pau phaunabiu Utra Sanglen Sana Konungna Sinlangduna ngarang irai numit ki ayuk ki matamda chahi asigi lautaba amasung loidam kumhauba laithau pangthokre Sana Konungi El Poireiton Wangkhairakpa publicity Sana Konungna thokpa cherol gi matung ina thoramasi laurung hanba haiba lai maru marang pumnamak pu pokpiramba lai asibu iracharaga maru marang taba hobagi laithau ni haire adungai seloi longmai chingsing gi chingdon da leiba kumdam lauda Jingu nongpok ningthauna laurung hanbagi yathang matungina nongsa amasung kaigana pabot oina potpu oiraga low khoiduna hayeng tungda namo pong taibang miyoiba singna sananaba loimum phau hunki masibu ngasisu umanglai harabada kaidana lautaba thorom haina pangthoknari haina jerol sina makhatarakle Ayakiming Laishrampoi Riton Wangkhairakpa Publicity Secretary Utra Sanglen Sana Konung Kasisi Hairingi Mangani Padba Adumba Lautaba Haidana Sana Konungi Uba Tauramadu Kasi Mapamasi the Pangtokani Maruina Hairiba Tauramasi Kuigi Laurunganba Hairiba Singu Asina Mahasi Mahimarong Pumna Maki Mapu Uba Adugum Lava Laurunganbagi Taudava Tugina Singu Nongpong Tauna Nong Samasung Kayani Bupabola Aga Pupu Erakanda Lau Khoiraga Kumdam Lau Hairiba Seloi Langmai Chingi Chikhong the Ladyba Kumdam Lau Asida How Hairiba Baru Si Hundana Hayeng Namupong Taibang Miu Chingi Hogai Chengai Wat Naba Haidana Tobiramba Loina Umanglai Harau with the Su Adugum Laba Akui Lautaba Haiba Toramsi Masiga Mari Lana Dum Yaudun Laiba Adugi Hairingi Mangani Panba Namit Asida Sanakodungi Lautaba Toramasi Panjabani Congress ki luchingba Dr. Maimum Santi Kumar yauna Lakhipur Block Congress Committee nangarang Netaji Subhash Chandra Bose ki mapok kuman thorom pangthokre Lakhipur Block Congress Office ta pangthokpa thorom aduda ahanbada Netaji gi mitamda hailei khudol tambaga loinana viral singkhatki thorom asiga mari leinana pangthokpa khana nenabagi mifamda Lakhipur BCC ki President MR Khan namaya tangbalda atuga Lakhipur Congress ki liraba thomi Pradeep Kumar Dena athoiba mitung oina saruk yakhi wangang loi kayana Netaji Subhash Chandra Bose ki mathauna maring jelbu palladuna wangang ki thoramda Manoj Koiri Rakesh Barman Akhtar Hussain Kabirul Haq Bapiroy amadi TS Manikumar yauna Mandal Committee kayadagi meoi kayana saruk yakhi Thorom gi loisilakpada Lakhipur Kendra gi mirep oinabagi lamjel tanariba Dr. Maimum Santi Kumar na Paumi Singh da hai Netaji na haibiramba matung ina missing lekpa jati singi maruiba khulaide apunbagi pangal aduni haikhi Ngasi January tang kunumdoi Netaji Subhash Chandra Bose ki mapuk nomini numit ase Bharat Pumba harau tayamna jamna thauna phala palan tawi aikoisu Lakhipur Block Congress ki maike dagi numit ase mahaki mitamda hei leikatuna amadi flag chingatuna aikoi palan tauri numit asida aikoina ningsingi Bharat pu ningtamba piramba adugumba nioi amoina aikoi ki bir jodha Netaji Subhash Chandra na hairamba wahi ki asu aikoi ningsingi mahakna hai nak aingonda ipu ai nangonda azadi pini Delhi da chasi haiduna mayam bu mana laur kaurami loina lena mahakna siju hairami Missing likpa pangal sotpa mayam gi thaunadi mayam gi pangandi apunba hunsin mana sakti ni
महान असिंगमजु हाइरमी कनागुम्बा मियोय मने हिंगिङैदा माना अपाम्बा आइडियोलॉजी अदो मपुंग फाना फंगद्रबसु माना मालेम थाग्रबा मतुंगदा मागी आइडियोलॉजी मागी आदर्शदु हिंगदुना लेगनी हाय महांगना सुनसु हाइरमी अइखोय भारत असिदा हिंगब तारबदी धर्म हाइबा विभाजन तौरीबा अमगा अमगा नुंसी तानना हिंगब ngमद्रिबा मसे खुलाई से पाइरगा जारोय अइखोय अमत्तनी धर्म निरपेक्ष सेक्युलर ओइबा मओंगदा अइखोय लांजंग चंगदबनी अइखोय हिंगमिनगदबनी हाइबगी आदर्शदनी अदुना ngasisu महाकना हमलंबा पाउदम तया अइखोयना निंसिंगी महाक असे अमर ओइरेसनु महाक अइखोयना श्रद्धा पीरी असे हाइरगा लोसिंदले थैंक यू असम की सीएम डॉक्टर हिमंत बिश्व शर्मा महाकी सोशल मीडिया एक्स ता फोंदोरक मतुंगिना कासार पुलिस ना धोलाई की राजघाट ड्रग्स की मायोक्ता ऑपरेशन चथदुना हेरोइन ग्राम 194 रोम फागटख्रे हाइरे हिरम असिगी मतंग दा अकुप पाव फंगबदगी चथखिबा ऑपरेशन दा पोलम सिंग अदुगा लोइनना मियोय अमसु फाबा ngamkhre ड्रग्स की मायोक्ता लेंगाक न चथरिबा अकनबा खोंजंग लेपतना चथखिगनी हाइना मुख्यमंत्री ना फोंदोकपगा लोइनना थबक असिगी दमक असम पुलिस पुथाकरपा फोंदोखरे कोकराझार की कारीगांव हंदक थोकीब इरांग अवाब नंगलब इमुंग असम की पीएचई मंत्री जयंत मल्ला बरुआना राज्य सरकार की माइकैदगी सेल की मतेंग पीख्रे इरांग अदुदा लेखिद्रब मियोय अनी की इमुंगदा लुपा लाख मंगा तौदुना पीख्रे अदुगा अशोकप्पा नंगखिबा मियोय अहुम की इमुंग मनुंगदा लुपा लाख अममम तौदुना अदुगा अवाब नंगलब इमुंग निफु हुमदोइदा लुपा लिसिंग यांखै तौदुना तेंबांख्रे मंत्रीना बीटीसी की चीफ एग्जीक्यूटिव मेंबर हग्रामा मोहिलारी का लोइनना अवाब नंगलब इमुंग सिंगा हकथेंगना उनदुना चेक सिंग अदु खुसिनखे बीटीआर रीजन दा शांति थमननबा मसुंग अवाब नंगलब सिंगबु अमुखना खुंदा लेता हनबा लेंगाकना कन्ना होनरी हाइना मंत्री न फुंगदोखि लखीपुर ऑनलाइन चैनल असिबु येंगबिरिबा सिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फावबा चैनल असिबु सब्सक्राइब तौबिद्रिबा सिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना ऋषिकांत मिहाट की मतंग दा लेंगा के मफमदा जेएससी न थमलिबदा बिसिंग पुंग हुमुद्रा निथोगी मनुंग दा पिबिद्रबदी अकनबा खोंजंग चंगसिलगनी हाइख्रे मिहाट असिबु मणिपुर इमाना अकनबा मोंग दा यानिंगदबा फोंदोखरे उत्तरा संगलेन सना कोनुंगना लौताबा अमसुंग लोइदाम कुमहौबा थौरम पांथोखरे लखीपुर ब्लॉक कांग्रेस ना नेताजी की मपोक कोमोन चिंगलेम ना पांथोखरे कासार की धोलाइदा हेरोइन ग्राम 194 फागटले मियोय अमसु फारे अमसुंग कोकराझार की इरांगदा अवाब नंगलब सिंगदा मंत्री जयंत मल्ला बरुआना सेल की मतेंग पीख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा नसिगी ओइनदी मतंग असिदा लोइजरे।